November kuni thoida lona thingkraba manipurgi lahlawluf kanglei yawal kanaluf KYKL amadi maruf mapang oiba yawlup singi apunba lanmi tengol amana manipur menmangam khai lamdamda routine duty chatlingaida India gi paramilitary force na sogatba makhoigi huiroi amasung khutne kuki narco terrorist singna ambush tawsilaktuna khudong thiba nangkre thodok aduda KYKL gi lanmi sangluf MYL miyamgi yawal lanmi gi captain moirangthem utam alias damba chai nimfuni thoi apopagi ming leikidraba moirangthem krishnamani leifam palel mamang leikai kaksing district amasung corporal ningthauzam kokoba alias mangal chai kunipan apopagi ming ningthauzam kumar apopagi ming ningthauzam ongbi gandamani leifam sarik mamang leikai kaksing district Yaknabagi Nomai Maruna Pandana Punsi Pikam Nakre Haina KYKL gi Secretary Publicity and Research 𝐒𝐈 Khangalakli Media da Tharakpa Cherol Amada Secretary 𝐒𝐈 Hai Captain Tamba Mari Leiba Ichang Thauba Lan Haiba Kok Leiba Discipline gi Kanglon Chen Ngakpa Masagi Oizaba Thidaba Yawal Lanmi Amagi Tanglaba Mating Pumnamak Suna Leiba Yawaloi Amani Magumba Lanmi MYL Maragda Atangmani Magna Manung Matam Chadana Lekidaba Haibasi KYKL gidi Hanjinba Ngamlaroidaba Achoba Amangba Amani Hari Gerald Asina High Corporal Mangal Naha Oiriba Mathauna Leiba Maril Lotaba Haiba Inba Ningai Toba Kangdaba Yawaloi Amani Mark Lekidaba Haibasi KYKL gidi Tungi Astagi Mayol Tekpani Tanglaba Yawaloi Ani Asina Yawol Gidamak Tawaina Ponta Pikiba Ase Kanglei Yawol Gisu Achoba Mangzaba Amani Hari Makoi Anina Lekidaba Asida KYKL na Tawai Sokna Nungai Daba Fongdokli Loinana Makoi gi Imung Manung Amadi Mari Mata Singa Punna Awabada Saruk Yari Haina Cherul Asina Fongdorakli